Jennings intern tauriba foreign medical graduate FMG Singi stipend pithokpiu haiba demanda Jennings ki intern mahiroi singna Khurai Thangzam Laikai Jatra Pukri Community Hall ngasi wakan mifam chathakrai wakan mifam maduga mari lainana intern mahiroi asem mayana hai medical graduate pumnambak chap manana stipend pigadabani haiba medical council gi directive lay hiramasigi matang the health commissioner na kumjali singani kungataru ki March tha fawbugi manungda paperwork loishilaga pina batawrage haina thajaba pikiba laikrai adubu thabak taw onthorakpagi mamidi tadri hiramasiga mari lainana Manipuri chief minister Yumnam Khemchan unaduna paperwork athubada loishinbina bahaijarubada chief minister na health commissioner da forwarding letter fawba piki paperwork adugi process kada yaurage haiduna health commissioner unazage hairubada unabagi matam pirakhide mahaki office ta hanglubadana chief minister na thaki hairiba forwarding letter adu yauraktabagi mawongda paukhum pirakhi stipend fangdabana maram oraga FMG intern sing kham thengna wanare athuba matamda stipend pithokpiu haina mahangna haiki health commissioner na akoi yuwa se tabiyu akoi ko na batanza pibiyu simatang haijeninge aduga akoi chakmana na sida thabak sui masagi intern masai college ki intern lai ko moi akoi chakmana thabak sui duty ar chakmana responsibility chakmana aduga akoi hostel laite aduga chana ba mess laite akoi di mapa dagi lairaga chaba anak pada rent laiba adune tawjai se do moi de hostel laibani na rent su chawde or if in case paisa thibu di rent su chawde akoi di rent su am chawe chathok chasin bara thaw haiba su lai irang matam na di irang sagot bagaina akoina lambi lakpada bhawa gari thoma chakho harak pa yaweba du koina duty lakpane hair bhaw gyan ta da dum yaweba adui awawa myam to koi thengna sum la e lakpase akoina appeal tawdi tawjarure health commissioner se adubu health commissioner sina akoida responsive oi bida ba haijaba tare ko adugi akoi jinga si sit in protest tawjabani